Mahiroi nupi macha singbu mafi thon bagi damak Gujarat College Principal Hostel Rector Pion suspend tawkre. Gujarat ki Kutch District ki Bus Town da leiba college amana college asigi principal hostel rector amasung pion adu mahiroi nupi macha humpu henbabu makoi gi thagi khongkap lakpra check tawna namduna mafi thokali haibagi damak makoi gi mathakta police na FIR ama register tawkiba matung thabak tagi suspend tawkre. Police na makoi gi mathakta FIR ama register tawkiba matungda principal Rita Raninga Girls Hostel Director Rami Laven amasung college pion Nainabu thangja numita thabaktagi suspend tawkre haina Sri Sajan Girls Institute SSGI Trustee Pravin Pindoria ngasi fongdokre. Thabaktagi suspend tawgiba ahum asida natana college asiga mari leinadaba Anita Kobi nupi amasu bus police na thangalakiba FIR aduda accused oina maming palli. Wathok asida chenariba mioi sing asibu Indian Penal Code ki section 384 extortion 355 ikai khumnaba manganduna thabak tawba amasung 506 criminal intimidation gi makhada case lakotkre adubu makoi hojik phawa phadri. SSGI asi masagi girls hostel leijaba masana sel puthokjaba college amani Swami Narayan Temple Bus ki trust amana college asi chalaibani. College asi Kranti Guru Samaj ki Krishna Brahma Kutch University da affiliate tawi. Thongdok adugi pau khangnarakhrabagi tungda National Commission for Women NCW gi member tarit ki team amana hostel adugi hairiba nupi macha mahiroi sing adu ngarang nomaijing nimita unaki. Graduate amasung undergraduate coursing piriba SSGI gi campus singda leiriba hostel aduda hairiba thongdok adu February 13 da thokibani haina hana mahiroi amana i pauda haike. Nupi macha homfu henbabu staff amana irujafam kada pusilaga makoibu thagi khongkap lakpra haibadu check tawnaba makoi gi mafi thon ki haina mahakna phongdoki. Thijinbagi thabak ama satharaba tungda college asina affiliate tawriba university adugi in charge vice chancellor Darsna Dolakiana mamangda phongdokibada thagi khongkap lakpa nupi macha sing atopa singa chaklen chaminadanabagi hostel asigi rule ama lei. Maram aduna nupi macha sing adu check tawkibani haiki. Hairiba rule adu makoi kharana thugaire amasung atopa singa punna chaklen chaminare haina khanglakpa aduda hostel authority na makoibu check tawnaba warep lawkibani. Thongdok asi thijinabak nupi police officer singna member oina yauba special investigation team SIT ama semle haina hana mamangda police na phongdokhrabani.